Manipurda thengnariba LAAN ASIDA Manipurgi APUNBA SHAKTAM NGAKNABA KHUL NGAKLIBA MEITEI AMATTA PHABA YAROI HAINA Thoubal district ki Tongan Tonganba Mapham kayada Meira Paibi Shing na Khongjang Changshinkhre Chingtham Meira Paibi amasong club sing na sinduna Chingtham da Khongjang Changshinkhre Khongjang adada Arambai Tengol gi Luching Purel Korongan bagi mathakta paliba case khudimak handokadabani Iraibak ifuruk ki damak thorokliba icha singi matu nama sokpa yaroi India lenga ki thong yaning de Manipur gi saktam kaibi yaroi haibina chingba kholau kaya lauki Khongjang adada saruk yakibi Meira Paibi gi luching bi amana hai LAAN ASIDA Manipur gi ngamkhai kaibi yaroi haiduna KHUL NGAKLIBA sing PHABA punba tawbi yaroi Arambai Tengol gi luching purel korongan bakhuman gi mathakta NIA na siriba maral sing asi khudakta handokadabani Jakurador massacre gi matangda Government of India na lokhatpham thokpa action amata lokhatana leiraga MEITEI da onsalaga charge set thangatuna maral sirakliba asi yaba ngamloi haike Khongjom Bajar da so Khongjom Circle Meira Paibi Medi Clubs na silaga khutta Meira Paiduna Khongjang Changshinkhre LAAN dagi hauna ngasi pabo mokoina chongthoktuna mathai khubakta haptuna mareiba ki damakta thoglakuna sibana bakhang dangai singa chingkhong da mokoina hona biraga makoida paliba ena paliba kesina se akoi gi Meira Paibi singa singa yaningde mase yaba sunga ngamoi makoida siriba maransinga je lokthokpiu makoida siriba maransin je lokthokpi pabo akoi gi Khongjom Bajar gi apunba Khongjom chappa madagi akoi gi apunba Meira Paibi kalam naharon sing na koina akan Khongjang Changshan gani si lokthokpi pabo koina makoi gi dama lepkani isa sing se akoi mama akoi lengi da sungsok sokpa yara kari gi damakta charge thangapiduna ngasi ima ibian gi damakta chongthoktana isa singzina thawai khubakta hapiba makoi gi damakta mathakta thamaiba ain sing asi ima Meira Paibi akoi gi side tagi ngasi akoina ayaba loba yaroi aduga MEITEI akoi di aduki matik minung si sauba puchen saubani adubu MEITEI akoi da singnaraklabadi akoi lemna tunghanna kaidong de so jeloi mayok nagani ngamliba makhai akoi ngasi su mayok nagani aduga India gi law misang mikhai nabe law MEITEI khata da panba yabra karigi ngasi phawbada thokiba thodong mayam singsi langla langjin puthoki da bano aduga ngasi India lengakna akoi da sathariba sidi akoi na kaidong nungda ayaba piba ngamoi aduga isa koro manbagi mathakta thamiba ain NIA na paliba case asisu athuba matamda handopi